Arambai News Guwahati da Maitelongi Pau tabidibasingbu ihan handumaktada chingangbam Susitrani na kurumjari husingasigi samlapa mariba pausing lobirase Handakta Manipuri Chochampur district ki manung channa tawrakhiba lalhobasingi ambusta leikhidraba Sahid Jawan Assamdagi Jawan Suman Swargyari gi pokpham Borolen gi manung channa Baksa district ki Bormagi Kahibari khul ngasidi awabagi pakta tawthakre Chahi ani makhai mukta suriba machanupadi mapa leikhitre habisi khangjaba natri Lagliba December gi mangada chahi ahum mapung phagadaba machagi mapok numitta Suman mayumda tholakpagi wafam leirambane Haukiba July thada mayumda mahakna laglamba aduna mahaki aroiba yumda lakpagi khongchat haibadu oikre Inglisingani tarama thoida Assam Rifles changkiba Sumangi mapasu Peace Committee gi member ni haibagi damak lalhoba singna kaptuna hatkrabane Assam lenga ki maikaidagi UZ Brahmana leikidrabagi yumda laktuna Sumangi imungda compensation oina lupa lak yankai pigani lakthokre Cheragasida Hozik Mumbai da lariba Assam gi CM Himanta Biswa Sarmasu nongmunini asigi manungda chatlaba yari adubu nahaoiribi Sumangi loinabi amadi mapa amukhana uba fanglaroi haiba phawba khangzadriba amata pokchaba macha asigi maraibak lalhuba singi tamthiraba thong aduna amambada langthabikhre Panbayai Aina Thinkraba Lalholub Singh, People's Liberation Army PLA Amadi Manipur Naga People's Strength MNPF na Puna Thodogasigi Matangda Habadi Chochampurgi Second Village Manakta Niputaruk Subasam Rifles ki Kanboyamada attack Tokipadu Makuinani Haina claim Torakre. India Lengagna disturb area ni haina laukthokraba matungdasu asigumba area seda makoina imungi myoising kari maramgi da makpuduna chatlibano asigumba area da family puraga chatpham thoktabane lana sida saruk yakiba PLA amadi MNPF ki war officer amadi chief of army gi mafamda congratulation pizari haina revolutionary peoples ki maikaidagi thadorokpa cherol amana phongdorakle Maragasida Prime Minister Narendra Modi na Assam Rifles ki convoy amagi mathakta chathakiba terrorist attack adugi mathakta yamna kanna condemn torokpaga loinana thodogaduda leikidraba CEO amadi lanmi singi mafamda loinana koigi imungi miyoi singi mafamda ikai khumnaba ulakre Manipur gi CM N Biranasu thodogasigi matangda akanba condemn torokrabane Alfagi Maikayamagi ceasefire anirak suboina tha ahum amaga sangdokre Hokiba me Taramarida Alfana Ahanboina ceasefire lauthoke Nakalamaromda ceasefire lauthokrabasu handak national thaki kickboxer amayauna nupi macha amadi nupi manga Alfada changkibagi wafamadu palladuna karigumba santainaba ama puraktriba fawbade khulai paibagi lanjang asida nupi macha nupa macha kaya leptana changlakhigani haina Alpha I gi chief Paresh Baruwana hairakle Assamda Rajnitigi Chingi Kangjai Kankhalakle Prithibi Mazigi Mathangda Sarad Borkoto Kinasu Congress Manungda Senior Congress Luching Basingi Wafam Mafam Leitre Hairakre Prithibi Mazi Kaidongwaidasu Congress Thadokloi Haibagi Wafam Amadi Mahakna Palakhe Nakalamaronda Congress MP Pradut Bordoloina Congress ki DNA AIUDF tagi Yamnamak Hena Mapangal Kanbahele Maramasina Congress MLA Amata AIUDF da Changloi Haina AIUDF ki Machin Kanba MLA Singda warning pirakre. Anaba Laying Bagumba Senglaba Sinfam Asibu Amuba Taishiladuna Dr. Karana Kidney Lalon Bagi Tabak Chatharamle Guwahati gi Lanai Hospital Amada Tabak Tauba Dr. Richard Abraham Lawrence Koba Dr. Asina Matam Sangna Kidney Lalon Bagi Tabak Tauramke Guwahati, Dehradun, Jharkhand, Uttarakhand, Delhi amadi Pune yauna sahar kayada laying libani haiduna kidney lalolamke. Kidney amamamda lupa lakh kunthra mangadagi horoga crore amada atopa leibak singda thadoklamke. Dr. Richard ki mapasu kidney lalon bani amadi mahak hauzik jail da lay haire. Dr. Richard ki asengwa mamingna Akshay Santosh Rawat kawi mahak Guwahati Beltolagi Azal Hospital da thabak tawbane. Dr. Richard ki mari makhong takpangamba pibangamba miyoida Uttarakhand Police na lupalising yangkai pigani haiba phawba hanana laukthokiba leikre haire. Cheragasida nupi kayagasu illegal mari leinarambadagi nupi amakhaki mapuroibna case palaktuna Dispur Police na Dr. Richard ngarang phajin kre.
आसाम की नगाउदा लेबा रामानुज कॉलेज दा प्रिंसिपल याउना महिरोई कुन नौना कोविड पॉजिटिव ओइरख्रे हौकिबा थांगजा निमित्ता महिरोई मंगा पॉजिटिव ओइख्रबा मतुंग पॉजिटिव ओइबगी मसिंग सुम हेंगलकपदगी कॉलेज असिगी हॉस्टल कुंदा महिरोई सिंग लेबा थिंगजिनख्रे लोइनना नुमित 8 निगी ओइना कॉलेज असिदा क्लास तौबा लेपनबगी ऑर्डर थोरख्रे ngarang manipur dagi lakpa idaicha singa sakhang maikhang amadi makhoibu taram na okpagi thorom ama hauna sang laishram khun jari bonda maisnam ning haibana ankaroiduna pangthokre ahal tarani thoi luchingba naurem amusnana angambo oikiba mifamasida mayam saktak pinaraba matung chaklen amasu chaminakhi nungthilda sahitya bhushan subram amadi manipur dagi professor khundongbam gokul chandrana moderator oiduna aiba kunipana masana iba sereng sing pathokhi नोंगिना निंगथम था चंगलकपग लोइना निंगथम फी येनबगी थौरम मखा चथरकपोइना ngasisu lakipuri manung chana laiba naidol khungi ojamu khunga khusamnaduna khungang asigi laira anang yum kayada arumba phi singen thokre thoromaduda nongingi president mutum gunadhon general secretary sarat laishram treasurer pratima devi loina executive member sing ningthaujam birmohan amadi potsangbam romensu sarukyakhi Makhatana ataisu yenthokigani haina executive Pratima Devina khanghalakle ngasi Bhubaneswar gi Asoknagar da laiba Jaydev Bhavan da Sahitya Academy New Delhi na sinduna sakhanglaba India gi loan tongan ba loan kunmari da piba Bal Sahitya Puraskar inglisingani kunithoi gi mana lanthokpagi thoram mapungphana maipakna pangthokre Manipuri loan gi oina Uchan Maira haiba larik asigi aiba Dr Naurim Vidyasagar da khusinakhe Dr. Naurim Vidyasagar Assam gi Lakipur Sub Division gi manung channa Chapro Khungang dagini GC College Silchar gi Manipuri Department ta Assistant Professor Wariba Naurim Vidyasagar Sahitya Academy Award amadi Sahitya Academy Translation Prize su phangkrabane Maitai amadi mitaibu ST Channanaba demand gi khongjang makha chatharajuna ngasi Imphal gi Sagolban Mabudho Mantri Laikai gi Community Hall da Sagolban Young Pioneers Organization amadi Maira Paibi ga puna wakat mifam ama chathakre mifam aduda STDCM gi ex member sing Ayekpam Basanta amadi K Kokeshor loinana K Bhogendrajit General Secretary Lieutenant Colonel L Lokendra BP na STDCM gi maikaidagi wangangki amadi wakadasigi matangda Manipur lengakna hojik phawba tumina lechinba si pende athubada mathau taba recommendation thabigadabani haina Publicity Secretary W Anand Mitei na thadorokpa cherol amana khanghalakle Chahi amarongi mamangda palel turel da tabadagi ngaki saruda sokhibadagi hojik phawba laying bangamdana lairiba kakching waridagi moirangthem suraj chahi kun jenims ta hojik layingli adubu aruba anaba oibana Delhi gi aims ta layingnanaba doctor singna paktak pirakhe apokpasu laikhidre sumnatagi yumpham khaktang leijaba surajna sana saraga yum purambane adubu laibak thiba thodok adudagi imungasi awabana kham thengle haiba media da yorokpadagi like minded group LMZ Manipurna lupalising kun tengbangkhre advisor wangkhemsa samjaina luchingkiba tengbang khongchat aduda secretary S Ajit treasurer CH Sanjay K Bahini amadi Git Chandra mangangsu saruk yakhi haina publicity secretary Rakesh Naurimna thadorokpa chirol amana khangalakle Manipuri Sahitya Parishad Bisnupur Masana Sinduna ngasi Ningthaukhong Bazar Public Park ta Laishram Ramji na iba Manglam Chatki Puyagi Puwari amadi Lieutenant Commander Joy Kumar Sarangthem na iba Dolo Kumba Punsi Phongkhre Thoromaduda Hanagi Minister Govindas Konthaujamna Chief Guest Parishad Branch asigi President Khangimbam Ibetona President Loinana Imakholgi President Dr. R.K. Gunachandra amadi Lieutenant Commander Indrajit Yadavna Guest of Honor Sing oina saruk yakhi Larik ani asigi matangda DM University gi Associate Professor Dr. Sarat Chandra Longzomba amadi Parishad ki General Secretary Duijamani Irom Chamangangna wangangki Khwarakpa Sadasibana Mayambu Taramno Okpagi Warol Piki Thoramasi Lieutenant Commander Retired Firoza Devina conduct tauki amadi Dr. Hauzam Rosona Thagat Wahi Thamki
Regular coaching center ki makhada coaching yauriba sanaroi singi thodang mapung phana pangthokpada mating oinanaba lengakna numit khudingi lupa 35 lemna piduna mateng panglakani haina Manipuri sem NBR na ngasi phongdokre. Football gi regular coaching center ama langjing achoba football turf ta hangdokpagi thoramda offer asi phongdokladuna uniform leiba ngamjadaba sanaroi singi yenglaga Manipur da lariba achoba businessmen sing lamasida invest tawhalagani loinana hariba project asigi brand ambassador so lamdam asigi chawthokcharibi footballer bembemna oihalagani haiki. IPSA akomlup ipak pandam kanglamai kil CLK amadi KSA na punna semba Mau Imphal Market Coordination Committee amadi Mau Union galoinana Mau Women Business Union na punna sinduna Imphal Mau kithel phamduna larol itik tawjaribi Mau ningol singbu hiangai chakobugi thoram iboyaima sumang lila sanglendang asi pangthokre. Thoram asida athoiba mithungoi kiba langthabal kendragi MLA Karam Siamna asiguma thoram pangthokpa asina chingtam anigi marakta hena nungsi chanaba purak pangamgani aikhoi amana amabu akaiba wahiwata hainadaba changni haiki. Disability singna lakliba inglisingani kunithoigi general mikhal da saruk yabagi hak amadi maroibaga mari leinana mass cycle rally amangasi HD Foundation Manipur, Office of the Chief Electoral Officer Manipur, State Platform of Disabled People's Organization Manipur amadi Manipur Adventure and Athletic Mountain Bike Association ga puna khusamnaduna pangthokre. Cyclist chamaromna sarugyakiba sigi cycle rally asina differently able person singsu mikhalda mapung phana sarukya hanse amadi disabled singsu bot thadabagi hak phangalu haibina chingba kholau sing iba placard sing paiki. Rally asi Imphal West ki DM College gate laiba thau ground dagi horaga assembly segment nipan haibadi thangmaiban uripok patsoi kwakaithel kesamthong singzamai yai school amadi wangkhai kendra sing thungna chatki. Tripura da laiba political party ani ge leihaucha lisingamaga chonga mukna tongan ba tipralet gi dabi tawraduna lagliba November 18 dagi New Delhi gi Jantar Mantar da numit humni chupna wakat khongjanga ma changsingadori panba yabadi wakat khongjanga sida yauriba si Tripura gi BJP na luchingba lengakta yauriba Indigenous Peoples Front of Tripura IPFT amadi Tripura Tribal Areas Autonomous District Council gi ruling party, the Indigenous Progressive Regional Alliance, TIPRA Mothani. Razniti ki khenaba matathamdana New Delhi da wakat khongjanga si changsingani ekoigi demandi TIPRA len natraga Greater TIPRA len animak chap mane haina TIPRA Mothagi chairman Pradut Kishore Dev Barmana paumishingda phongdorakhe. Malem ki mafam khara maroina China da air pollution thokpana mahusagi punsi da akaiba kya piduna lakle habse ekhoina toina taduna lakle adubu handakti India gi mayol sarwariba Delhi da sigumba thokdok thokpagi paw lakle Delhi da air quality index control tongnabagi mathau taba thorang paikhatte haina Supreme Court na Delhi authority gi mathakta chairakhrabagi pungkhrabagi matung Delhi gi chief minister Arvind Kejriwal na chayol amagi oina school sing thingjinba construction gi thabak sing ban tawba amadi government employees sing yumdagi thabak suba haibna chingba khudaki action kya lauthorakre hayeng ningthokaba numittagi hongna angang sing amotpa nungsit honjindanabagi damak school singi physical class thingjinana virtual class horagani hainasu CM na makhatana lauthorakhe panba yai Delhi gi air quality index chamriga humbudra yaukibaga loidana pollution gi thak severe category da changkre panba yai Delhi gi air quality asi asugyamna khangmot mosilakhiba asi maroina handak Diwali pangthokpada bombulana chingba kaya thakiba aduna maroiba maramni haina akhang ahi singna mot phongdorakle. India ki khwaidagi chawba film festival Yangkhaini Thoi Suba International Film Festival of India gi virtual registration hangdokre filmmaker amadi film bu pamjaba singna registration gi damak portal da changba yagane numit mapani chupna pangthokodoriba festival asi Goa da chaliba tha sigi kundagi hogadoribane festival asida malem gi lebak kayadagi film chahum hena utkadori amadi kuna chahatlaba Myanmar dagi chenthораktuna Mizoram da changjafam lawduna leiriba nupa nupi amadi angang kaya yauna punna
ꯂꯤꯁꯤꯡ 15,000ꯕꯨ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯇꯨꯔꯤꯁ ꯑꯣꯏꯅ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ MP ꯑꯃꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯐꯣꯔꯦꯅꯔ ꯑꯃꯗ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯄꯤꯕꯒꯤ ꯄꯥꯋꯔ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯁꯤ UN Refugee Convention of 1951 amadi masigi habdi 1967 protocol adugi signatory su nate haina Union Home Ministry na Myanmar ga fencing khadaba kilometer lising amaga chatruk nifu sangna ngamkhai tanariba awang nongpuki state mari habdi Mizoram, Manipur, Nagaland amadi Arunachal Pradesh ta mamangda advisory ama pirakhiba laikre hairi। Donor Minister na Myanmar dagi chelakpa miyoi sing asi refugee oina lawbagi mahutta Myanmar tourist oina lawbagi wafam phongdorakhi hainasu Mizoram gi MP asina makha tana palakhi। ngasi na di Arambai News Guwahati da Maitilon gi pau sandok chaba matang installation jabaga loinana tabiriba singbo amkasu hanna khurumjari।